Taramathoy suba Manipur Legislative Assembly gi tarahumdoi suba session gi ani suba sitting lagliba August ki tang kunhumdoi da famlagani. Numit humni famgadaba nongjumi famasida ngarang famkiba ahanba numita bills tarataret house da puthoki. Cookie Students Organization Bungpi Block na Ukrul District ki Sinakaitay Kulgi Nupana ha ani gi Pumtaraba Hakchang August ki tang nipanda ihang turel khongbanda fangkiba yamna jingna ningai oiba misi asida chenaba miyoi sing fagatnaba mari leinaba authorities sing da demand tawrakli loinana mathau tarabadi CBI inquiry chathanaba su hairakli loinana kesona misi asigi matangda communal oiba machu thaktanaba aduga mafam asida leiriba community animakna mara leiba sing fagatnaba punna honaminasi haina appeal tawrakli. Assam Lengagna Anoba National Education Policy NEP 2020 Mathang Chahigi April gi tang amadagi chatnaba hauragani haina laukthokre. State asigi Chief Minister Himanta Biswa Sarmana phongdokhibada policy asi chananaba thabak thoram pupnamak mathang chahigi March tha fawbada loisilagani haikre. Aduga policy asigi makhada state asigi high school pupnamak senior secondary school da upgrade tawragani aduga darkar taba infrastructure su mengkhalagani haina phongdokre. Meghalaya gi numit tarukni chathagadaba Autumn Assembly Session September gi tang tara dagi hauragani haina laukthokre. Tripura gi ruling BJP MLA Arun Chandra Bhomikna BJP workers sing da Trinamool Congress TMC gi luchingba amasung workers sing Agartala airport ta thunglakpa matamda Talibani style da attack tawgadabni haina yathang pikre haina maral sirakli adubu BJP na MLA asina hariba wafam sing asi saugati hairakli. Arunachal Pradesh ki lengagna Assam lengaka state anigi ngamkhai gi che na baloisina ba kanna honari haina Arunachal gi Chief Minister Pema Khanduna phongdokre. Chief Minister Pema Khanduna Assam gi Chief Minister Himanta Biswa Sarma ga hiramasi gi matangda santi oiba mawongda wari sanana ba yanare haikre. Loinana Arunachal lengagna state asigi Home Minister na chair tawba High Power Committee na lakliba August ki tang kuntarukta mifam ama famlagani hari. India gi apunba COVID-19 active case ke masing lakh ahum lising hupumathoi chahumga nipuda hanthakre masi haukiba numit chamaga yankhai mathoi gi manungda khwaidigi nemba case masing oiri haukiba pungkun marida COVID-19 gi anoba active case lising kuntra mari chamri ga yankhai taret report awrki Miyoi lising kuntra taruk chahumga nipu taret na COVID-19 dagi fagatkre aduga chahumga humbudra mangana lekhidre Masi tharga leba sida COVID-19 na maram oiraga lekhidabagi apunba masing lakh mari lising kuntra humdoi chamapan ga humpu mari sukre. India gi miyoi apunba koti yankhai taret lakh humpu mathoi gi mathakta COVID-19 gi vaccine kapthokre. Ngarang August ki tang kunda Manipur gi miyoi apunba lising taruk chamri ga nipu mapan na COVID-19 gi vaccine kapthokhi masigi manungda miyoi lising manga ga sunagi mapan na vaccine gi ani suba dose kapthokhi bani. Imphal West District na ngarang khwaidagi hena vaccine kapthokhi ba district oiki apunba miyoi lising ama chamapan ga nipu nipan na vaccine kapthokhi masigi manungda miyoi lising ama ga chatruk ga nipu manga na vaccine gi ani suba dose kapthokhi bani. Aduga Tamenglong District na khwaidagi nemna vaccine kapthokhi ba district oiki sumnagi miyoi tara mapan vaccine kapthokhi masigi manungda miyoi tarani thoina vaccine gi ani suba dose kapthokhi bani. Ngarang inumdang waram pung taruk fawbada Manipur gi miyoi apunba lakh tara mathoi lising humbudra manga chahumga humbudra mathoina COVID-19 vaccine gi ahanba dose kapthokre aduga miyoi lakh ani lising maripudra nipan chatrukka maripuma thoina vaccine gi ani suba dose kapthokre masi tharaga Manipurda hojik fawbada miyoi lakh tara mari lising humbudra mari ga yankhai ni thoina vaccine kapthokre. Mizoram State ta Delta variant coronavirus ki case chamaga tara manga ama muktinare. India da Zydus Cadilana puthokpa malem gi ahanba DNA da base tawba COVID-19 gi vaccine India gi DCGI na emergency use ki damak ayaba pikre. Leba asigi Ministry of Science and Technology na phongdorpa gi matung ina vaccine asi chahi tarani thoigi angang sing amasung masigi mathakta leba miyoi singda syringe yaudana thaba yaragani hairi. India gi External Affairs Minister S. Jaishankar na Qatar gi Deputy Prime Minister amasung Minister of Foreign Affairs oriba Sheikh Mohammed bin Abdul Rahman Al Thani ga ngarang unaraduna Taliban na khopchin khraba Afghanistan gi fibam gi matangda akupa wari sanakre hairi.
Delhi-da ngarang numadang akanma nong chubadagi city asigi mafam ayamba ising tumjinkhre aduga masina maram oiraga traffic jam thokre. India Meteorological Department IMD na Delhi-da orange alert thokre loinana Uttar Pradesh, Chandigarh, Haryana, Gujarat, Maharashtra amasung Chhattisgarh-da lagliba pungkun marigi manungda akanma nong churaba yai haina predict tawrakli. Laumi singna Farmers Bill gi mayokta protest chathariba asina maram oiraga Indian Railways Northern Railway Zone na Uttar Pradesh faudna chengadaba train servicing ayamba tingzinkre. Train servicing tingzinkibana mioi kaya na chathok chasin tawbada awaba mayoknari.